ngarangdagi hauduna chathaba haukiba curfew gi ngase nini chanban midasidasu Imphal West District ki mafam singda ningthina chathari lambida mi amadi gari sing maram chadana chanabagi mami tadri hawker hospital gi staff sing security gi miyoi sing anaba pukhalakpa miyoi natraga gari sing natana chanaba thengnadri Imphal West District Police ki SP Dr. S Ibom Chana luchingba team na district asigi maru oiba lambi singda nong churabasu chuna akan bachiksin thorang sing lokhade Parliament ki monsoon session ngasi ayuk pung 13 taba matamdagi famba hukre session asida Lok Sabha amadi Rajya Sabha da sitting 18 legani session asigi manungda anauba bill taruk puthoktuna khanagadauri bill sing adudi Tribunal Reforms Rationalization and Conditions of Service Bill 2021 the Insolvency of Bankruptcy Court Amendment Bill 2021 the Commission for Air Quality Management in National Capital Region and Adjoining Areas Bill 2021 the Essential Defence Service Bill 2021 the Indian Medicine Central Council Amendment Bill 2021 amadi Homeopathy Central Council Amendment Bill 2021 singni Nepal ki anova Prime Minister Sher Bahadur Deobana ngarang Nepal ki House of Representatives ta thazabagi motion da mai pakre Nepali Congress ki luchingba Deobana chathakiba thazabagi motion aduda member chani humputara manga leiba house adugi manungda apunba vote masing chama humpu manga fangki thazabagi motion asida mai paknaba Deobana vote masing chama kuntra taruk phangba mathau taramba adugi mathakta ahenba vote masing kunmapan hena fangduna mai pakhibane Uttar Pradesh ki Shambhal district ki mafam amada ngasi anganba ayukta bus ani thengjinabada miyoi taret sire amadi miyoi kyan asokapan nangkre thodogasi Agra Moradabad highway gi Chandausi gi manakta thokibane police ki pauna laikhidraba miyoi sing adu bus aduda luhongbagi thoram ama yaururaga halakpagi lambida bus ki tayar yaraktabadagi sinnaba honaringaida atopa bus amana thomjilakibane haili thodogoduda soklaba sing adu Sambhal hospital da pukhatuna layeng chathari thodogasi gi matangda thijinbagi thabak haure haina Sambhal gi SP Chakrish Misrana fongdokre Ngarang numidang wairam Jammu amadi Kashmir ki Shopian district ki Chek Sadak Khanda security personnel singa khut thoknabada lalhoba ani hatkre Kashmir Range ki Inspector General of Police IGP Vijay Kumar na fongdokibada siraba lalhoba ani adugi manungda amadi lalholup Lashkar i Toiba LET gi maruoiba luchingba ama yauri miyoi adudi Isfaq Dar Elise Abu Akramni haiba masak khangba ngamkhre amadi mahak English ngani 13 tagi hauna lalholup asida active oina thabak torkiba misak amani siraba lalhoba ani adudagi khulai amadi mari leinaba che kaya fangbang ngamkhre Union Health Ministry na ngasi thadorokhiba data amada haukiba pung kunmari asida COVID-19 gi anoba case masing lising kunthra nipan ga chamaga humfu mari leibak asida thengnakhre nakala madana miyoi chamri mari futara mapal amana laichad asina mara moiduna leikhidre haujik phawda leibak asigi oina apunba leikhidaba mi gi masing lakh mari ga lising tara mari ga chama subna nipan sukhre hairiba pung kunmari gi pumpham asida miyoi lising kunthra nipan ga chatruk humfu laina asida gi fagalakpa ga loinana haujik phawda leibak asigi oina punna fagalakhiba missing crore ahum Ahum lising nipan ga chamri yankai taruk sure Sri Lanka ga Colombo da sanaba ahanba one day international match ta Prithvi Shaw na ball kun tarukta run nifu humdoi aduga Ishant Kisana ball nifu nithoi da run yankai mapan laukhiba aduna India na Sri Lanka bu maithiba pibada chawna mating pangkhre Colombo gi Rana Singhe Premadasa Stadium da pangthokiba international match ahum gi ahanba aduda Srikhar Dhawan gi anisuba team aduna ningthina sanakhe ODI ahanba sanaba Ishan Khan yamna taksinba mong da sanakhe aduga Prithvi Shaw gi bat na panba ball khuding lapna wangna hekta yeikhe ahanba batting tawkhiba Sri Lanka na run chani humpuni thoi lauraga pumnamak out oikhe thoinabagidamak run chani humpumdoi launaba India na anisuba batting tawkhi adubu wicket ahum turaga langadaba ball marifu watling haida mathau tariba run chani humpumdoi India na lobangam khe